Hauzik Lamdam asida thokliba erang asina state asigi integrity da keidounungda akaiba piroi amadi thokliba erang asi India leingakna athubada loisinba pambagi apamba phongdorakle haina Federation of Civil Society Organization FOCS amadi Ministry of Home Affairs MHA anigi marakta state asigi erang asibu loisinnabagi khongthang ama oina wari sannarakpagi saruk ama oina tha asigi houkhiba tarik 13 ahumlak suba oina wari sannarubada FOCS ki maikaidagi consultative member ama oina saruk yaruba puyam rakeshna phongdorakle wafam ase handak sanaruba warigi paudam miyamda khananaba organization asiga chatminaba lupsing yauna Manipur Press Club ta pangthokiba paugi mifam amada phongdokhibani mana makha taraduna wari sanabatuda chahi ani faraklaba erang asigi matangda kuki singna lana paudam lamba sing chunthoknaba khudam changdam singa loinana paudam lambata natana Mamang matamdagi hauna organization asina demand tawduna lakpa point singbusu atuba matamda pangthoknaba taksinki haiki masida natana iramdam Manipur gi iconic symbol amabu mapung fana ngakpa ngamdraba sing asi Manipur da laibada maram chadre makhoi gi mathakta lokhatpam thokpa lokhatpiyo Manipur gi boundary asi gwaltabi da loirabra haiba wahanga loinana chenaba sing atubada cherak pinaba taksilamki haiba wafam singsu phongdokhi Manipur gi kashi sidasu haiba sanasabi gi incident da boigera atotopa incidents da boigera state ki intervention si phajna tawbaganda with a political will haiba tarepa madugi kaino si yaw kanda decisive oiba action si lawropa kanda nasai gi loina ma content to ngamgi maduda akoina haisi mekoina tawge haiga di tawbangami tawsu tawkhre masi akoina su ura wafam ni aduna haiba khulai paiba kogi kuki jo kambu singi makhutta laiba khulai myamse masibu lokhatpa present tawga lokhatpa maikoi bu phaba punba sumain tawrakanda nasai gi maikoi gi capacity to inflict losses and casualties saibare aikoida maitai miyamda misi mina thokpa akogi lanthum mangba tek bakai ba sugumba myamsi phon bangambagi maikoida laiba capacity je laiba khulai pompi boigera ama boigera maikoida lai myamse masi thugai bagi manghan bagi mahuta maikoi je adum keno to hon badona so boina ka handle tawrakanda ko maikoida khulai thaning bagi lan ka phaning bagi maikogi aningba pamba intent du manage tawrakanda maikogi capacity to inflict violence masida maikoina su thabi je kaino madu degrade to bisi karina habisi ma akogi side yam strong na thamjera Manipur gi apunba integrity gi kari wafam sidaida akogi room therapy badona hadi administrative inconvenience laiba na complexity of the demographic pattern adu bagi monda sum maikoina taleba Manipur thugaraga du sengi kopi habi na sidaida sum aningum yaningdagum yamna clear cut oba message ma pidabas masigi framing of the denials government of India la kona hadi yamna clear oba tamda yamna concrete oina ambiu adu itagdi haiba separatist elements sina Manipur integrity wafamda hanjan na akoi keno taw bagi pose masi sinna bagi pose matam pumbagi oina muthapiu haidana maina taw